JP Spiritual Corner na Kudol Tamjaba Manipuri Sabbath School Lesson Study Hour asibu mityeng tabi riben na kwai pum namakpu ni kwai gi host evangelist JP Thaimei ehakna Prabhu Jisu Christ gimingda taram na okcheri ngasisu ekwai gi damakta aphaba tanja pi birega punsi sangdok hallaga ashumaina ishor gi wahi taba phanghanbagi damakta masi ishor gi thawjalni khallaga ekwai ishor bu thagatuna leisi ngasi asi parata red subani 2024 fourth quarter gi lesson number 7 adu ekhoi yorakhrabani para asige mamingna blessed are those who believe ishor bu thazaba Yeshu Christ bu thazaba sing ado laibak phabasing amadi bor phangba sing ni haina haige para asige memory text oina John 20 gi verse 29 da sumaini ibi duna laye ekhoi amuktang yengminasi John panduk kun gi pot kun mapan da sumaina haye Jesus said to him, Thomas, because you have seen me, you have believed me. Blessed are those who have not seen and yet have believed. Yeshu Christa namangon da shumay na hai kiye. Thomas, nahakti ay buuraga na huzikti tazakre. Adubune, laibag pabasing, bor pangbasing adudi kanano hairaga, mamin udraga, manana tadraga, thazabasing ado bor pangbasing niko haina Yeshu Christana Thomas the high bi kiba adugumbo wahay adumak ngasigi memory text ay koy bupiduna laye para ase mamut tana gyan tabang ngamningay toy dok hendok na para asige atuppa akuppa singdo ay koy na khangbang ngamningay gidamakta ishor da borni jasi mahaki thawai asengman lamjing binanaba pratna amuktang tawsi Sargada laiba ingam ngamba ipa ishor thagat chari ngase su nahak na ekhoi gi punsi amuka sangdok halle hairaga ashumhaina nahak ke wahai ase naina naba tamna naba tana naba matam pibi bagi damakta ishor nahak ke athupo wahai ase ekhoi amuka naina gadori ekhoi mioi ba ekhoi gi di ason ba kaya laye ekhoi gi pap ase nahak na kok pire hairaga naina gadori ba para ase hen na bahap tabu ngamningai nahak ke thawai aseng bana ekhoi bu insin biu tamlaga khanglaga bhap taraga nangbu henna nungsiba ngamba oijage amadi sarga tana thangliba khongthang asida khongpham ama amuka naksinba ngamba oijage nahaki thawai asengbana para ase ekoibo henna bhap ta hanbiu haina Jishu gi mingni jeri amen mioi makhal tongal tongal ba mi singna Jishu Christ gi maramda sakhi tawkhibasing adu John gi lyric sida isin biduna leiba ekoina thengnai asumna Jishu Christ gi maramda tongal tongal ba mioi singna tongal ba sakhi adu piki hoi ngasi aikoi di isininaw sing matamdugi mioi singumna Jishu bo aikoi gi mit makna uba ngamdaba aikoi gi khut makna sokpa ngamdaba amadi aikoi gi na makna mahaki khonjel taba ngamdaba budi oiramba yae adubu thazaba leinanabagi damakta isininaw sing first hand witness haibadi mit makna ugadabani na makna tagadabani khut makna sokgadabani haibadi leite madu singdu aikoi gi punsida thengnadrabasu ishor gi minungsi thawjaldudi aikoi ngasi uduna leiri mahakna mahakki asengba ahingba bible da ibiramba hiram khudingmak aikoi gi mit mangdada thungduna amadi thoktuna leiri pumnamakse uraga taraga khanglaga amadi thengnaraga aikoi ishor bu Jishu bu thazaba yae Jishu gi saktam ude Jishu gi khonjel tade Jishu bu aigi khutna sokpa ngamde haiduna mahak leiramoi haina hek khandokpa amadi lai thokpa asidi thajaningdabagi thamoi leibanani haina haijaningi masak udaba makhol tadaba amadi khutna sokpa phangdaba adubu thajaba adubune thazaba haina Bible na haibiribase madumak aikhoida ngasi leiba tabani udrabasu Jishu lei Jishu asi ishorni Jishu na nahakpo nungsibani Jishu thuna amuk lenglakhrani haibagi hiram singsida aikhoina sungasi miyamda sakhi piba ase aikhoigi thodangni handaki parasida maru oina Abraham na Mary na Pilate na amadi Thomas na karamna Jishu bu thajakhibage amadi karamna Jishu Christa ase ishorni haibage sakhi pikhibage haibage hiram singda aikoi yenggadori aduga thoi dok hendok na ngasi gi mirol nang ainadi Jishu Christa bu karamna thajaribra karamba sakhi tawribra haibage maramsu aikoi tamgadori aikoi yengminase
Abrahamꯒꯤ ꯃꯇꯝꯗ Abrahamna Yishu Christabu karam hainas thazakibra. Abrahamna Yishu Christagi damakta karamba saki pi kibra haibda ekoi yengsi. Yishu Christa asi Maha Christani hainanaba ikai kiba hangoi kiba amadi ki kiba karishu leite hai. Aduna maram oiraga thaina mamangaida palam kiba Abraham na Yishugi maramda kari saki pi kibagi haibadu pauba putoktuna matam adugi miyamda mahakna tambi ki. Mahakna haye nakoigi ipa ipu oiramba Abraham na ayhaki numit adu uraga kayada haraw kiba. Madugi numit tu uraga mahak adukki matik harawzaki haina John chapter 8 ke verse 56 to the Yishu Christa na haibi ki. Masida Abraham na ukiba Yishu ki numit haibase ishininausing second coming of Jesus Christ. Yishu Christa na taibang panda anirak su na lenglak pa adugi numit adubu natte. Adubu masidi Yishu na taibang miyoy oy na poklak pa numit. Amadi Yishu na taibang miyoy babu kanbina na ba taibang pan asida lakiba numit adubu haibani. Masina takli ba sidi Yishu na pogtringay dagi Yishu ase kanbiba mapuni ishorni haibado Abraham na saki piki haibasini. Galatians chapter 3 gi verse 8 ta haye Abraham gi mapandagi jati kuding mak bor phangba oigani. Aduga amuka Abraham asi Zeus jati gi mapa oigani haina ishor na wasak piki. Hairibu wasak sing ase Messiah Yishu Christana Abraham gi igi marida miyoy pok oina poklaklaba matam adu khaktada thungkibani masigi wasak asi. Amuka yengse aikoi Hebrews chapter 11 gi verse 8 amasung verse 17 digi 19 phawa yengba matamda Abraham asi Zeus singi mapa khak oiba nattaduna Ishor gi nungsiba adubu uduna Ishor bu thazakraba mi khuding makki mapa oigani hainasu haibiki. Ngasi hoi aikoi Jews nate by blood biologically ekoi Jews nate ekoi Gentiles ne adubu Bible gi matung inna ekoi ishor bu thajakrabadi ekoi Abraham gi charon surol oikrabani ekoi se thawai da Jews oikrabani Jishu gi mi oikrabani haibadu Hebrews 11 gi wari digi su ekoi na uba phangi. Abraham na mahaki macha nipa Isaac pu irat pot oina kathokna naba yabi kiba se Abraham gi thazaba adukki mati kalli haibagi khudam khak nattaduna isininaw sing masi maksina miyoy babu kanbi bagi thabakta thong hangdok pikiba amasu oikibani haibagi arthadi miyoy ba khunaibo aran khubam pinanabagi damak mapa ishorna macha Jishubu sibinanaba pap ki irat pot oibinanaba yabi kiba adugumna Abraham nasu macha Isaac pu irat pot oina pi thokna na ba yabi ki. Masida Isaac asina Jishu Christa gi saktam lauki amadi Abraham asina mapa ishor gi saktam adu lauki. Nakhoi gi ipa ipu oiramba Abraham na aigi numit asibu uraga harawzaki haiba matamda singlup ki lusingba sing Jews ki leader singna Jishu da sumaina khumki. Nahakti chahi yankai phawa sudrina karamna mamangai da palamba Abraham aduna nangbu ugani karamna Abraham ga nangga thegnagani haibagi wahang ase Jews ke leaders sing na hangki badu aikoina John chapter 8 ke verse 57 adu da uba phangi ichini naw sing makoina hangliba wahang adusu adumak hangba wahang budi adumak oye haibagi maramdi Matthew chapter 1 verse 17 gi matung innadi Abraham da gi Jishu Christa phawbase generation 42 laikrabani haibadi mirol nipu ni thoi shukrabani aduk yamna gap laiba chahi adubudi oikhibani. Verse 58 ta Jishu Christa na khummi Abraham laitringai dagi ai laikhrabani before Abraham was I am. Masigi paukhum sina miyam adubu angak pa phawhanki. Aduga verse 59 du da yengladi miyam du na hojikti Jishu na ayha ase Abraham ge mamang dagi laikhrabani haiba matamda Jishu bu hatna na bahaina nung khungalaga thana na ba hotna rakhi. Matamdu da Jishu Christa na mafam adudigi lit thoklaga nathai du na mahak chatki. Taibang mi bu kanbiba mapu lakani. Hairiba kanbiba mapu asi Abraham nahaki dara nahaki I mari dagi lakani haiba ishor gi wasak du da Abraham na mahaki mitpham hongdaduna thamki.
Maduna maram oiraga Abraham na madugi wasak ado kaidongai thungadra ko haina harau na kaurang na yeng no naga ngairaga leiba ngamki. Abraham na Jisu Krista magi I maridigi laklaga pokani. Amadi mahang na taibang panbagi papu kokpigani haibase mamit na udrabasu thazaki. Ishor ge wahi di shoiba leite haiba khanduna mahang na wahi du da thazaki. Mahak ki thazabagi mahaido magi punsida uba phangkide ichin inausing. Mahak adumak si ki Jisu Krista poklakpa adu udaduna. Mahak ki thazabagi mahaido mirol nipu ni thoi gi tungda thunglakki. Masigi parada ekoina tamjaba yaba khara adudi Ishor gi bor, Ishor gi wasak singse hek haibaga hek nijabaga phangde. Matam changi adubu masi shoibadi naide haibasini. Nangi aige prathna ngasi khumbiramdaba yaye. Adubu prathna khumbidre ai Ishorbu thazararoige haibadudi chumde. Nang aige matamda prathna adu khumbidrabasu ichininausing. Nang aigi icha ishugi haktakta prathna adu khumbirakani. Ishor soiba leite haibase aikoigi wakhalda leihanba taye. Mathang yengse amuka Mary na kram haina Jisu Krista bu thazakibra. Jisu Krista asi Ishor ni haibadu kramna phongdokhibra. Abraham mamina udrasu makhuna sokpa lamba ngamdrabasu mahak thazaraga leiki. Adugumna Mary na su Jisu Krista bu kramba thazaba phongdokhibra. Passover kumai laktringai numit tarukni watlingaida Jisuna Mary, Martha amadi Lazarus ki yumda thunglakhi. Matamduda Jisuna phanbi khraba leprosy thungba nupa Simon na Jisubu chak chara ama chamina narba kaukhi. Maduda Martha na chana thaknaba thaurang kanna langlami. Aduga Lazarus na table da phamduna atithi mayamga wari saraga leirami. Matam asida Mary na mamal atang bathau puraktuna Jisu gi khong da haibiduna masamna taithokpi bahaurakki. Masi aikoina John chapter 12 ki verse 1 dagi 8 phawbadu wari asi uba phangi. Mary na Jisu gi khong da haikhiba thau adu mamal yamna tangba thau ni hai. Masi sahi amada mi amana talakpa paisa gi changdani haina so hai. Adukki mamal tangba thau oiramki. Masigi thau si Mary na Jisu gi khongda taibi khiba asi mahak ki pap kokpi bagi amadi manau ni pa Lazarus pu asibadagi hingat hanbi bagi thagat pa oirambasu yai hai. Aduga amuk Jisu asi ning thau oina thau taibi bagi matam adu nakre haibase Mary na taraduna mahang na ahan ba oina thau asi taibi ge haibagi wakhaldasu oiramba yai haina so hai. Hoi kari kari oiduna su isini nausing. Mahang na Jisu gi khong da thau taibi ba adu miyam na usnu haibagi wakhal Mary da kanishu laiki de hai. Lot na taigi hai na khange bani. Adubo ekhoina khange thau adugi manam na imung manung adu pum than than ki. John chapter 12 ki verse 3. Matam du da Jisu gi sebok Judas Iscariot na Mary bu chaiduna hai. Asigumba mamal tanglaba thau asi asumna manghangadabagi sarukta masi yon thoklaga lairaba awa anang tariba misingda mateng pangbibada hena phaina haiki matamda Jisu na khumi mabu kanasu yet piganu magi aningbadu tawjasunu maramdi leita lairaba haibasidi ko nakhoiga adum tattana leiminakragani adubune aiga nakhoiga di matam chuppa leiminaroi haina John chapter 12 ki verse 7 amasung 8 aduda Jisu Krista na Mary gi damakda Judas Iscariot ta paukhum ase piki. Jisu na khange Judas Iscariot ki thamoi da kari leibage haibadu. Ta sengnamak leita laira singda mateng pining bagi wakhal adu leiki de Judas Iscariot ta madu Jisu na ui. Adubu mahakti paisa do magi pamjabani Judas Iscariot ti. Mahakti huran bani mahak ase paisa paiba treasurer amagi pham puraka senja thumja yamna tawba mini haibado Jisu na khangki mase ekoina John chapter 12 ki verse 6 ki matung in haibani masigi parasida ekoina khangadaba kharati Mary masamakna Jisu Krista gi mission Jisu Krista gi thabak asi makni haiba tasengna tarang na khanglamdabusu yae adubu mahaki pap kokpiba amadi mahaki manawni pa Lazarus pu asibadagi hingat hankiba adugi damakta Mary na thagatpa thamoi ase adumak laiki haibadudi masigi paradiga ekoina uba ngami Mary na Jisu gi khong da thau taibi kiba ase Jisu asi ning thau ni haibage saki adu piki
हाइबदी मतम अदुदा थाव नोइबीबा थाव तैबीबा हाइबसे निंगथौ अमदा हेक तौनरमी जिशु असी पाप कोकपीबा ngamba ईश्वरनी हाइबगी साखी अदु पीखी मतम अदुदा अदुगा लोइना जिशु असी बबु हिंगत हनबा ngamba ईश्वरनी हाइबगी साखी अदुसु नुमित अदुदा मेरी न पीखी जिशु ने मेरी गी थमोय उबा ngami मेरी गी थागत पाहिबा तौबीमन खंगबा अदुगुंबा थमोय अदु जिशु ख्रिस्ताना उखी अदुगा अमुक जिशु ख्रिस्ताना जुदास इस्करियोत की थमोय दुसु उखी करामबा हुरानबा पुकचेल सेंगदबा थमोय अदु उखी परासिगी बटम लाइन दी परासिगी ख्वाइदगी मरु ओइबदी चिनिनाउसिंग तौबीमल खंगबा हाइबसे क्रिश्चियन अखोइदा लैफम थोए हाइबनी थैंक यू हाइबसे हाइबा ताय अखोइ थागतपा हाइबा असि ईश्वरगी अपाम्बनी तौबीमल खंगबा असि क्रिश्चियन अमगी लमचत सजत गुण ओइगदबनी अदुगा अमुका थमोइबु वखलबु उबा ngamba जिशु ख्रिस्तानी चिनबालदना अमा थमोइदना अमा असिगुम्बा माइथोंग अनि पानबा सकलोन अनि पुबा असे ईश्वरना तुक्कचै पुकचेल सेंगबा हाइबसे क्रिश्चियन गे गुण ओइगदबनी मपाल थोंगदा अफबा साजिनगुमसी मरमदी इचिन इनाउसिंग ईश्वरना अखोइगी वखल अखोइगी थमोइ अदु उदुना लैको हाइबसे अखोइ काउगुमसी मथंगदा अमुका अखोइना पाइलटना करमना जिशु ख्रिस्तागी दमक्ता साखी तौखिब्रा करमना पाइलटना जिशु ख्रिस्ता असे ईश्वरनी हाइबदो थाजखिब्रा जॉन चैप्टर 19 गी वर्स 4 दगी 22 फावद वरी असे अखोइ येंगमिनसी जिशु ख्रिस्ताना मियोइबा पापकी दमक सिबिगदबा पुंगफमदो यौरकलबा मतमदा महाकपु गेत्सेमनी गे एंकोलदा जिशु ख्रिस्ताबु फाखरे अदुदगिदी महाकपु पुरोहित अन्नागे मनाक्ता पुखी अदुदगी अमुका पुरोहितलन कायाफास के मनाक्ता सुपुखी अदुगा अमुका गवर्नर रोम की गवर्नर पायलट के मनाक्ता अनिरक पुरगा वायल बिचार असे चत्थखी मतांगसिदा जिशुबु हात तोकननबा पीथोकदौरिबा पायलटना जिशुगी साखी पीबा अदु अखोइ उगदौरी अदुगा अमुक पायलटना जिशुबु ईश्वरनी हाइना थाजखिबगी ममी अदुसु अखोइना मसिदा उगनी जिशुबु पायलट मनाक्ता इराइगे अयुक्त पुरखी हाइबसे अखोइना जॉन चैप्टर 18 गी वर्स 28 दा उबा फंगी पायलटना वाहंग पावहंग चथरे जिशुदा पायलट की अपाम्बदी बिचारदो थुना लोइसिलगा थादोखिबा हाइबसे महाकी अपाम्बनी अदुबु जिशुगी मोंग मतौदुना पायलट पु थेंगथहनकी नुमित अदुदा नहाक जिहुदी गी निंगथौरा हाइना जिशुदा पायलटना हंगे मतमदुदा जिशुना खुमी आई निंगथौनी हाइबा से नहाकना चुमना हाइरे मदुगी दमकने आइना मियोइ पोक ओइना पोकखिबसे मदुगी दमकने आइना ताइबंग पानसिदा लाखिबसे अचुंबगी सखी अदु पुदुना लाखिबनी अचुंबदा लैबा अचुंबदा चटपा मी खुदिंगना आइगी खोंजेल असि तागनी हाइना जिशु ख्रिस्ताना पायलट अदुदा खुमकी जॉन चैप्टर 18 गी वर्स 37 दा होय वरीदे अखोइना लोइना खंगे अकोनबदा पायलटना जिशुबु सीननबा याबीकी अदुबु पायलटना जिशु असे मरा लैते हाइना अहुमलक्ति लाउथोकपीकी जॉन चैप्टर 18 गी वर्स 38 जॉन 19 गी वर्स 4 अमदि 6 अदुगा अमुक पायलट की हुकुम मखादा जिशु ख्रिस्ट की क्रॉस मथक अदुदा जीसस ऑफ नाजरेथ द किंग ऑफ द जूस नाजरेथ की जिशु जिहुदी सिंगी निंगथौ हाइना इसिनबीकी जॉन 19 गी वर्स 19 अखोइना ममांगदसु तमखरे पायलट असी अचुंबा अदु खंकी जिशु मरा लैते हाइबा खंकी अदुबु मोप हाइबदी मियामदुगी इहौदुबु कीदुना महाके अचुंबा खंबा थमोइदुबु मत्तोमतना नमथाक तौकी पायलट असी जिशु ख्रिस्तागी मोंग हादबा अचाव अरम लैतबा मसा नान थोकननबा होटनदबा अदुबु यामना इंग चिकपा यामना नोलोकपा मतौदु पायलटना उबा ngamki रोम गी गवर्नर ना उबा ngamki अदुबु इचिनिनाउसिंग लाइबक थीबदी ज्यूस मचासिंग ईश्वर गी मीनी हाइबसिंग ईश्वरना खंदोकपीखरबा मियोइसिंगदुनदी मदु जिशु ख्रिस्तागी माइथोंगदगी उबा ngamkide पायलटना जिशुगी अचौबा साखी मतम अदुदा पीकी जिशु असी ईश्वरनी हाइबा थाजकी अदुबु इस्राएल मसासिंगनदि मदु उबा ngamde अदुबु हाइखिबगुमना अचुंबा अदु खंगलसु मियामगी साफु मियामगी इहौ अदु कीदुना अचुंबा अदु योनथोकी पायलटना अदुमकपु जिशु असी मिचम नतेको महाग असे निंगथौनी महाग ईश्वरदी हाइबगी थाजबा अदुदी मियामदा उहनबीगे हाइबगी मतागुमना जिशु ख्रिस्तागी क्रॉस थक्ता पायलटना जिशु असी निंगथौनी हाइबगी आइबा वारोल अदुदी इसिंदुना थंबीकी
tamsinjaba yaba para khara achumbabu achumbane aranbabu aranbane haibase haidoknanaba kiroidabani haibase aikoina para sidigi uba phangi paila na Jisu asi mara laite haina khoi saunaraba miyamduda mating thokna law thokkiba adugumna aikhoisu achumbagi damak mating thokna lepibagi mathau tai hoi pilot akonbada miyamgi sapu da tuki adumak pu mahak na Jisu asi mara laite haibagi wahi dumadi khoi saunaraba miyam aduda akiba tujungba laitana law thokpiki adugumna aikhoisu ngamba oigadabani achumbagi damakta aduga amuk miyamgi nungsibiba phangnanaba haina amadi miyamgi support phangnanaba khanduna natraga miyamgi sapubu kiduna achumbabu phumjinba achumbabu lotchinba asise tauroidabani achumbagi damak miyamna nangbu inthokpiba adude henna phai haibagi wakhalol se aikhoida leiba ngamba oiba tae aduga achumbagi damak lepa matamda ingtappa nolukpa bebar leiba mi amagi saktam adudi lawgadabani habisisu aikoi kauroi nangna aina ngamba changda achumbado miyamda aikhoisu khanghansi paila na Jisu gi cross da wahi ibi khiba aduna Jisu gi sakhi tauki adugumna aikhoisu aikoi gi angambada khajiktang oirasu Jisu gi sakhi taubase aikoi gi thaudang oihansi sininausin Thomas na auziki Thomas ke wari da aikoi amuk lakse John chapter 20 gi verse 19 degi 31 pawdo Thomas ki thazabadi kramaina taubra aikoi yengse muka Jisu na sikhrabagi matamda sebok sing Rom gi lanmi sing na makoi busu phaba laklani ki duna rum manungda ka manungda thong lon chindana lotuna laiki hojikchi Sunday ayuk lakre Sunday ayuk tuda Jisu na asibadagi hingatlaga sebok sing na lotliba mafam duda laki Kiduna lot lamba sebok sing adugi marakta numit aduda Thomas di yauram kide. Jisu amuk hingat kre haibagi pau si tabada Thomas nadi madu kari shu thaza ning kide. Thaza kide. John chapter 20 gi verse 25 da Thomas na haye. Makhuta yot pi makhul adu udri pau. Aduga amuka isininaw sing yengo. Aduga yot pi makhul duda aigi khudon bi sina thinjindri pau ayhak na thazaroi haina haiki. Angakpane Thomas ki wahi ado angakpane Thomas ki wakhal ado makhud uba aduna pende khudol bi na magi khudon bi na thillaga yenge haene yengse ekoi Nicodemus na Jisu da hange karamna an oiraba mi na mamagi puknung da changlaga amuk poklakadra Samaria gi nupi du na Jisu da haye nahakti ising kananaba korpu yaude karamna asuk luraba guha sidege ahingba ising du kallaga aingonda pithakani Mioi lising mga duna chaba loiraba matamda karamba khudam nangna aikhoida pigadagi haina Jisu Krista da muka hangat na hangki John chapter 3 verse 4 John 4:11 amasung John 6:30 da wari sing ase aikhoina phangi masida hairiba mioi sing sina uraga thazaba see and then believe haibagi chatnabi ase laye udri phau thazaroi Urakanda thazage haibage wakhal ado mioi sing asida Nicodemus da bu oiro Samaria gi nupi da bu oiro mioi lising manga adu bu oiro asigi wakhal se makoi da laiki Thomas bu Jisu Krista na kaurak laga haye lao aigi khut se sok la ro lao adu bu Jisu na amuk kasu haye mamit na udrabasu thazaba laiba mahak ado laibak phaba bor phangba mini haina John chapter 20 gi verse 29 da ngasa ekoi na memory verse da pakiba adu Jisu Krista na matam adu da Thomas da haiki hoi thazaba yabagi khudam changdam kari shu pidana ishor na ekoi bu thazau haina di kari shu haidabani isini nausing thazaba yanaba thazaba lainanaba karigumba khudam karigumba signs kharadi adumak ishor na ekoi da pibi yengo Chaukraba graha universe amadi masida lairiba ishorgi angakpa khutsem kayasina sembi mapu laye habi khudam adu piduna leiba natranga se ekoida adubu miyoi ba ekoina khuding maksi uraga su thaza ningdene Jisu asi ishorni haibase Thomas nasu yaki akonba matam Jisu asi hingat kraba Christani haibado Thomas nasu akonba matam dadi yaki John chapter 20 verse 28 wari sidegi tamjabi yaba khara adudi Udana thazaba haibasibu thazaba haina kawe haina Bible na haibi udana thazaba haibasi makpu karishu mari makhong leitana karishu evidence leitana thazau haibadi natte ishorna thazaba leina naba evidences mayam khudam changdam kaya aikoi gi mit mangda taduna ngasi shu leiye adubo aikoina uba haitaba uba ngamdaba natraga uningdaba asina thazaba haibasi shu mami samhalli beni ngasi aikoina
ꯎꯗ꯭ꯔꯤ ꯐꯥꯎ ꯊꯥꯖꯗꯦ ꯁꯣꯛꯇ꯭ꯔꯤ ꯐꯥꯎ ꯊꯥꯖꯗꯦ ꯍꯥꯏꯕꯁꯦ ꯙꯔꯃꯒꯤ ꯂꯝꯕꯤꯗꯗꯤ ꯑꯃꯗꯤ ꯏꯁꯣꯔꯒꯤ ꯂꯝꯕꯤꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕ ꯑꯣꯏꯒꯗꯧꯔꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯏꯁꯣꯔꯒꯤ ꯈꯨꯠꯁꯦꯝ ꯈꯨꯗꯤꯡꯃꯛꯁꯤꯅ ꯏꯁꯣꯔ ꯂꯩꯌꯦ ꯍꯥꯏꯕ ꯉꯁꯤꯁꯨ ꯇꯥꯛꯇꯨꯅ ꯂꯩꯔꯤ ꯇꯥꯛꯂꯤꯕ ꯄꯣꯠꯂꯝꯁꯤꯡꯁꯤꯗ ꯌꯦꯡꯂꯒ ꯊꯥꯖꯧ ꯃꯗꯨ ꯉꯝꯕ ꯃꯍꯥꯛ ꯑꯗꯣ ꯊꯥꯖꯕ ꯂꯩꯕ ꯃꯤꯅꯤ ꯍꯥꯏꯅ ꯃꯁꯤꯡ ꯊꯤꯕꯤꯒꯅꯤ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯉꯁꯤ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯗꯨꯅ ꯇꯝꯕꯤꯗꯨꯅ ꯂꯩꯔꯤ ꯍꯪꯗꯨꯅ ꯌꯦꯡꯉꯣ ꯅꯍꯥꯛꯇꯤ ꯑꯩꯍꯥꯛꯇꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯉꯁꯤ ꯊꯥꯖꯕ ꯉꯝꯈ꯭ꯔꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯃꯤ ꯑꯃꯅ ꯅꯪ ꯀꯔꯤꯒꯤ ꯖꯤꯁꯨꯕꯨ ꯊꯥꯖꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯗꯤ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯒꯗ꯭ꯔꯥ ꯅꯪ ꯑꯩ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝ ꯅꯪꯉꯣꯟꯗ ꯂꯩꯔꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯂꯩꯔꯕ꯭ꯔꯥ ꯄꯥꯎꯈꯨꯝ ꯑꯗꯨ ꯂꯩꯔꯦ ꯍꯥꯏꯔꯕꯗꯤ ꯅꯍꯥꯛꯀꯤ ꯑꯩꯍꯥꯛꯀꯤ ꯄꯥꯎꯈꯨꯝ ꯑꯗꯣ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯨꯝꯂꯤꯕ꯭ꯔꯥ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯄꯔꯥ ꯑꯁꯤꯒꯤ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ ꯍꯧꯖꯤꯛꯇꯤ ꯍꯣꯏ ꯑꯩꯈꯣꯏꯅ ꯇꯝꯈ꯭ꯔꯦ ꯑꯕ꯭ꯔꯥꯍꯥꯝꯅ ꯖꯤꯁꯨꯕꯨ ꯀꯔꯝꯍꯥꯏꯅ ꯁꯥꯈꯤ ꯇꯧꯈꯤ ꯀꯔꯝꯍꯥꯏꯅ ꯃꯍꯥꯛꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯈꯤ ꯃꯦꯔꯤꯅ ꯖꯤꯁꯨꯕꯨ ꯀꯔꯝꯍꯥꯏꯅ ꯊꯥꯖꯈꯤ ꯀꯔꯝꯕ ꯁꯥꯈꯤ ꯄꯤꯈꯤ ꯄꯥꯏꯂꯠꯀꯤ ꯊꯥꯖꯕꯅ ꯀꯔꯤꯅꯣ ꯊꯣꯃꯁꯀꯤ ꯊꯥꯖꯕꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯇꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯥꯎ ꯑꯕꯥꯎꯠ ꯌꯨ ꯑꯦꯟ ꯃꯤ ꯅꯪꯒꯤ ꯑꯩꯒꯤ ꯊꯥꯖꯕꯗꯤ ꯀꯔꯤꯔꯥ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯁꯨ ꯉꯁꯤ ꯄꯥꯏꯂꯠꯀꯨꯝꯅ ꯂꯩꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯦꯔꯤꯒꯨꯝꯅ ꯂꯩꯔꯤꯕ꯭ꯔꯥ ꯑꯕ꯭ꯔꯥꯍꯥꯝꯒꯨꯝꯅ ꯂꯩꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯣꯃꯁꯒꯨꯝꯅ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ ꯖꯣꯟ ꯆꯦꯞꯇꯔ 20ꯒꯤ ꯚꯔꯁ 30 ꯑꯃꯁꯨꯡ 31ꯗ ꯍꯥꯏꯌꯦ ꯕꯥꯏꯕꯜꯁꯤꯗ ꯏꯁꯤꯟꯕꯤꯗꯕ ꯑꯉꯛꯄ ꯊꯧꯗꯣꯛ ꯀꯌꯥ ꯈꯨꯗꯝ ꯀꯌꯥ ꯖꯤꯁꯨꯅ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯒꯤ ꯃꯃꯥꯡꯗ ꯎꯠꯄꯤꯈꯤ ꯇꯧꯕꯤꯈꯤ ꯍꯥꯏ ꯑꯗꯨꯕꯨ ꯏꯁꯤꯜꯂꯤꯕ ꯈꯔ ꯑꯁꯤꯅꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯁꯤ ꯏꯁꯣꯔꯅꯤ ꯍꯥꯏꯕꯗꯨ ꯈꯪꯅꯅꯕ ꯏꯁꯤꯟꯕꯤꯕꯅꯤ ꯑꯗꯨꯒ ꯏꯁꯤꯟꯈ꯭ꯔꯕꯁꯤꯡꯁꯤꯗ ꯊꯥꯖꯕ ꯂꯩꯕ ꯃꯍꯥꯛ ꯑꯗꯨꯅ ꯂꯣꯝꯕ ꯅꯥꯏꯗꯅ ꯍꯤꯡꯕ ꯑꯗꯨ ꯐꯪꯒꯅꯤ ꯍꯥꯏꯅ ꯖꯣꯟ 20ꯒꯤ ꯚꯔꯁ 30 ꯑꯃꯁꯨꯡ 31ꯗ ꯃꯌꯦꯛ ꯂꯥꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤꯗꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏꯅꯗꯤ ꯈꯜꯂꯤ ꯀꯔꯤꯒꯨꯝꯕ ꯖꯤꯁꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩꯁꯨ ꯂꯩꯔꯝꯂꯕꯗꯤ ꯑꯉꯛꯄ ꯊꯧꯗꯣꯛ ꯈꯨꯗꯤꯡꯗꯨ ꯏꯃꯤꯠꯁꯤꯅ ꯎꯔꯗꯤ ꯏꯅꯥꯁꯤꯅ ꯇꯥꯔꯗꯤ ꯏꯈꯨꯠꯁꯤꯅ ꯁꯣꯛꯂꯝꯂꯕꯗꯤ ꯑꯩꯗꯤ ꯖꯤꯁꯨꯕꯨ ꯆꯦꯠꯅ ꯊꯥꯖꯔꯝꯒꯅꯤ ꯆꯤꯡꯅꯕ ꯀꯔꯤꯁꯨ ꯂꯩꯔꯝꯂꯣꯏ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯜꯂꯝꯕ ꯌꯥꯏ ꯉꯁꯤ ꯑꯗꯨꯕꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯇꯁꯦꯡꯕꯗꯤꯀꯣ ꯖꯤꯁꯨꯒꯤ ꯃꯇꯝꯗ ꯑꯉꯛꯄ ꯎꯈꯤꯕꯁꯤꯡ ꯑꯗꯨꯗꯒꯤꯗꯤ ꯍꯦꯟꯅ ꯍꯤꯔꯝ ꯈꯔꯗꯗꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜꯁꯤꯅ ꯍꯦꯟꯅ ꯑꯗꯨꯝ ꯈꯨꯗꯝꯁꯤꯡ ꯎꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯔꯣꯏꯁꯦ ꯑꯩꯈꯣꯏ ꯃꯁꯤ ꯌꯥꯅꯤꯡꯗꯕꯁꯨ ꯇꯧꯔꯣꯏꯁꯦ ꯃꯇꯝ ꯑꯗꯨꯗ ꯖꯤꯁꯨꯒꯤ ꯃꯤꯔꯥꯀꯜꯁ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯖꯤꯁꯨꯕꯨ ꯎꯗ꯭ꯔꯁꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯔꯥꯀꯜꯁ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯎꯠꯄꯤꯔꯤꯕꯁꯤꯅ ꯖꯤꯁꯨ ꯂꯩꯌꯦ ꯍꯥꯏꯅ ꯇꯥꯛꯄꯤꯕꯁꯦ ꯍꯧꯖꯤꯛꯅ ꯍꯦꯜꯂꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯌꯥꯁꯦ ꯃꯁꯦ ꯈꯨꯗꯝ ꯈꯔ ꯑꯩꯈꯣꯏꯅ ꯌꯦꯡꯃꯤꯟꯅꯁꯦ ꯃꯦꯊ꯭ꯌꯨ 24ꯒꯤ ꯚꯔꯁ 2 ꯚꯔꯁ 14 ꯑꯃꯁꯨꯡ ꯚꯔꯁ 6ꯗꯒꯤ 8 ꯃꯁꯤꯒꯤ ꯚꯔꯁꯁꯤꯡꯁꯤꯗ ꯏꯕꯤꯔꯝꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯃꯇꯝꯗꯨꯒꯤ ꯃꯤꯁꯤꯡꯅꯗꯤ ꯎꯕ ꯉꯝꯈꯤꯗꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏꯅꯗꯤ ꯃꯗꯨ ꯎꯗꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯃꯁꯤ ꯊꯣꯛꯀꯅꯤ ꯃꯁꯤ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯏꯔꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯉꯁꯤ ꯇꯥꯗꯨꯅ ꯂꯩꯔꯦ ꯊꯣꯛꯇꯨꯅ ꯂꯩꯔꯦ ꯃꯁꯤꯁꯤꯡꯁꯦ ꯎꯔꯒ ꯍꯦꯟꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯖꯤꯁꯨꯕꯨ ꯊꯥꯖꯔꯝꯕ ꯌꯥꯔꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯊꯣꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯅ ꯇꯥꯔꯤ ꯎꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯅ ꯉꯁꯤ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯕꯨ ꯊꯥꯖꯕ ꯉꯝꯗ꯭ꯔꯕ ꯇꯥꯔꯕꯗꯤ ꯖꯤꯁꯨꯒꯤ ꯃꯇꯝꯗꯨꯗ ꯅꯪ ꯑꯩ ꯂꯩꯔꯝꯂꯕꯁꯨ ꯅꯃꯤꯠꯃꯛꯅ ꯏꯃꯤꯠꯃꯛꯅ ꯎꯔꯝꯂꯕꯁꯨ ꯅꯈꯨꯠꯃꯛꯅ ꯏꯈꯨꯠꯃꯛꯅ ꯁꯣꯛꯂꯝꯂꯕꯁꯨ ꯑꯩꯈꯣꯏ ꯊꯥꯖꯕ ꯉꯝꯂꯝꯂꯣꯏ ꯖꯤꯁꯨꯒ ꯆꯠꯃꯤꯟꯅꯔꯒ ꯖꯤꯁꯨꯒꯤ ꯑꯉꯛꯄ ꯊꯕꯛ ꯃꯌꯥꯝ ꯎꯔꯒ ꯊꯥꯖꯕ ꯂꯩꯈꯤꯗꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯉꯁꯤ ꯌꯥꯝꯅ ꯅꯩꯅꯗꯨꯅ ꯇꯝꯗꯨꯅ ꯑꯩꯈꯣꯏ ꯄꯥꯗꯨꯅ ꯂꯩꯌꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯗꯤ ꯀꯗꯥꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯁꯤꯅ ꯍꯦꯜꯂꯤꯕ꯭ꯔꯥ ꯃꯇꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯒꯤꯗꯤ ꯐꯔꯤꯁꯤꯁꯤꯡꯒꯤ ꯊꯥꯖꯕ ꯑꯗꯨꯗꯒꯤꯕꯨ ꯍꯦꯟꯅ ꯍꯦꯜꯂꯤꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯊꯥꯖꯕ ꯑꯁꯤ ꯕꯥꯏꯕꯜꯅ ꯍꯥꯏꯌꯦ ꯃꯦꯊ꯭ꯌꯨ ꯆꯦꯞꯇꯔ 5ꯒꯤ ꯚꯔꯁ 20ꯗ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯆꯦꯟꯕꯁꯦ ꯐꯔꯤꯁꯤꯁꯤꯡꯗꯨꯗꯒꯤ ꯍꯦꯟꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯁꯔꯒ ꯂꯩꯕꯥꯛ ꯆꯪꯂꯣꯏ ꯍꯥꯏꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯁꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯃꯨꯟꯅ ꯈꯟꯕꯒꯤ ꯃꯇꯝ ꯑꯗꯨ ꯑꯣꯏꯈ꯭ꯔꯕꯅꯤ ꯐꯔꯤꯁꯤꯁꯤꯡꯁꯦ ꯙꯔꯃ ꯆꯦꯟꯕꯁꯤꯡꯅꯦ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯕꯥꯏꯕꯜ ꯚꯔꯁ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤꯗꯨꯅ ꯂꯩ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯁꯤ ꯑꯩꯈꯣꯏ ꯙꯔꯃ ꯆꯠꯄꯅꯦ ꯙꯔꯃ ꯆꯦꯟꯕꯅꯦ ꯍꯥꯏꯔꯤꯕꯁꯦ ꯐꯔꯤꯁꯤꯁꯤꯡ ꯑꯗꯨꯗꯒꯤꯗꯤ ꯍꯦꯟꯈ꯭ꯔꯕ꯭ꯔꯥ ꯐꯔꯤꯁꯤꯁꯤꯡꯒꯨꯝꯅ ꯐꯥꯎꯕ ꯑꯩꯈꯣꯏ ꯌꯧꯗ꯭ꯔꯤꯕ ꯖꯥꯠꯂꯥ ꯐꯔꯤꯁꯤꯁꯤꯡꯒꯤ ꯃꯇꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯕꯥꯏꯕꯜ ꯂꯩꯈꯤꯗꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯐꯝ ꯑꯃꯗ ꯖꯤꯁꯨꯅ ꯇꯧꯈꯤꯕ ꯃꯐꯝ ꯑꯃꯗ ꯇꯥꯔꯝꯗꯦ ꯃꯐꯝ ꯑꯃꯗ ꯈꯪꯂꯝꯗꯦ ꯃꯐꯝ ꯑꯃꯗ ꯎꯔꯝꯗꯦ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯕꯥꯏꯕꯜ ꯑꯁꯤ ꯂꯩꯔꯦ ꯄꯨꯝꯅꯃꯛ ꯕꯥꯏꯕꯜꯗ ꯏꯗꯨꯅ ꯂꯩꯔꯦ ꯄꯨꯝꯅꯃꯛ ꯊꯣꯛꯇꯨꯅ ꯂꯩꯔꯦ ꯄꯨꯝꯅꯃꯛ ꯈꯪꯂꯦ ꯄꯨꯝꯅꯃꯛ ꯇꯥꯔꯦ ꯃꯁꯤꯗꯕꯨ ꯑꯩꯗꯤ ꯇꯥꯗꯦ ꯑꯩꯗꯤ ꯎꯗꯦ ꯑꯩꯗꯤ ꯈꯪꯗꯦ ꯍꯥꯏꯅ ꯑꯃꯨꯛ ꯍꯥꯏꯈꯤꯁꯤꯔꯥ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯉꯛꯄ ꯏꯁꯣꯔꯒꯤ ꯈꯨꯠꯁꯦꯝ ꯑꯁꯤ ꯎꯔꯒ ꯏꯁꯣꯔ ꯂꯩꯌꯦꯀꯣ ꯍꯥꯏꯕ ꯊꯥꯖꯕ ꯂꯩꯁꯤ
पुंसीदा सीगदबा तांकक कयादगी कनबीखिबा कयादुना ईश्वर लयको हाइबा थाजबा ngamba ओइसि जिशु ख्रिस्ता सेम्बिबा मपुनी जिशु ख्रिस्ता ईश्वरनी जिशु ख्रिस्ता अखोइबु कनबिबा मपुनी जिशु ख्रिस्तादा थाजबा खुदिंगना लोम्बा नाइदना हिंगबा फंगनी हाइबगी अफबा वापाउसे नंग आई खक खंगबा अदुना पेनथोकबा ओइदरदुना मियामदसु तमथोरगा जिशु ख्रिस्तागी साखी अदु ओइसि मियामदा जिशु ख्रिस्तागी साखी अदु ओइननबगीदमक्ता अहानबदा अखोइदा थाजबा अदुदी लैबा ताबनी हाइबसे अखोइना खंगसि थाजबा से अखोइदा लैसि उबा ngamdrasu ताद्रसु सोक्त्रसु थोकलिबा मयाम उरिबा मयाम ईश्वरगी अंगकपा खुसेमसिंग असि उरगा ईश्वर लैको हाइबदा अखोइदा अचेतपा थाजबदु हाना लैसि अदुगा मियामदसु साखी असि अखोइ पीबा ngamba ओइसि नंगी वांगांग सांगांगदा नंगी फिजेट चाकचादा नंगी थौगलोल बेबारदा नंगी नोलुक चबदा नंगी पुंसी महिंगदा मियामना जिशुबु उबा ngamsunu अखोइगी पुंसीदा इसिनि नाउसिंग para asige loisilakpada conclusion da aina haijaning ba kharati abraham ga thomas ki thajabada khetnaba do ekoi ui abraham na udaba khangdaba tadaba lamdam da thajabagi mapalna chathora o haiba kanda khong thangdorakki wahang hangkhide adubu madugi onna tainabada thomas nadi mahakti thajaba lainanaba karigumba uba ngamba something tangible taba ngamba sokpa ngamba aduda ngazakhi अदुगा अमुका मैरी गा पायलट की वरीदा मैरी ना थाजबा अमदी तौबिमल खंगबा अदुना ममल तांगलबा खुदोल अदु जिशुदा तमजखी पायलट नसु मदुगी खुदोल अदु तमजबगी तांजा अदुदि फंखी अदुबो महा खुदोल अदु तंबा ngamkide पायलट नसु थाजबा लैखी अदुबो महा की थाजबा अदु अकीबा अदुना ngamki मियामगी साफुबु कीबा अदुना जिशुबो क्रॉस द सीननबा पायलट ना पीथोखी वरी मयाम सिना अखोइदसु तंबिरिबनि ngasi isini nausing अखोइगी थाजबगी खोंगथांग असे अखोइगी थाजबगी खोंगचत असे करमना थांगलिबगे ngasi करमना चटलिबगे अखोइ अब्राहम ओइरिब्रा नत्रगा थॉमस ओइरिब्रा मैरी ओइरिब्रा नत्रगा पायलट ओइरिब्रा मरक्तदी अखोइसे अब्राहम अमदी मैरी ओइददुना अखोइगी थाजबसे थॉमस गुमना अमदी पायलट गुमना मतम अयामबदा लेब्रा हाइना आइना खल्ली इचिनी नाउसिंग अखोइगी थाजबसे अब्राहम गुमना थाजबा अदु लैसे मैरी गुमना थाजबा अदु लैसे थॉमस गुमना अखोइ उद्रि फाउ थाजरोय हाइना अखोइ लेप लोइसे पायलट गुमना अचुंबा अदु उरसु मियामबु कीरगा अचुंबदु नाथाइदुना चटकुमसे लेप से अखोइ अचुंबगी दमक्ता अदुगुंबा पायलट गुंबा थॉमस गुंबगी वखलोन द चेलगा थाजबा लैबदो अखोइ थादोकपा होंगदोकपा ngamba ओइसिंग असिदगी अखोइगी थाजबा से अब्राहम गुमना अमदी मैरी गुमना थाजबा लैबा ngamba ओइसे हाइबसे आइना मयाम द थमजनिंग ताबी खरबन कोइ मयामबु ईश्वरना थोइदोक हेंदोकपा बोर अदो पीनबीरगा मैरी गुमना अब्राहम गुमना ngasiदगी थाजबा लैबा ngamba मी अममम ओइसनु हाइबसे आइकी प्रार्थना नि मथंगी हप्तादा अखोइ अमुका fulfilling Old Testament prophecies अरीबा वरेपनबा जिशु ख्रिस्ता पोक्त्रिङैदा हाना फोंदोकलंबा थोरकनी हाना हाना ताकथोकलंबसिंगदो थुंगलकपा हाइबगी मरमदा मथंगी साबाता अखोइ अमुका नैनगनी मथंगी साबात अदु यौद्रि फावबा ईश्वरना अखोइबु लमजिंगबीबसु ओइसनु मसिगे पारा असे अखोइ फज्जना पाखरे नैनखरे तमिनखरे मसिगे दमक अखोइ ईश्वरबु थागलगा ईश्वरदा अमुक्तंग हाइजसी सेम्बी ngak senbiriba सरगदा लेबा अखोइ पुमनमकी इपा ईश्वर थागतचरे नाहगे वाहि असे अखोइना तंबा फंखरे नैनबा फंखरे ईश्वर अखोइगी थाजबा से कन्हनबियु अखोइगी थाजबा से अब्राहम गी थाजबा अदुगुमना अखोइदा लेबा ngamba ओइजगे मैरी गी थाजबा अदुगुमना अखोइदा लेबा ngamजगे पायलट गुमना अमदी थॉमस गुमना अखोइगी थाजबा असे निकहनबिगनु उद्रि फाउ थाजरोय हाइबगे वखल अदु लौथोकलगा ईश्वर नाहाकु अखोइगी अचेत पथाजबा ngamba अदु ओइहनबियु हाइना जिशुगी मिंगदा निजरी आमेन मथंगी हप्तादा अखोइ अमुका उनसी पारा अदु नैनबा फंगद्रि फाउबा ईश्वर मयामबु बोर पीबीबा ओइसनु आमेन।